Manipur Nouna Dist.7 semkhiba se administrative convenience ki natai political convenience ki ne haina Manipur ki chief minister and berena phungdokrai ofamasi phungya kendra gemle lesio kai sing na pukhalakiba district Nouna semkhiba ki matangda pukhalakiba calling attention amke paukum oina phungdokibani lesio na phungdokibata hana leba subdivision kya district onthokiba tongan mamaram kya dake lising amaga chamapan marfudra humdoida achoba irang thokhe irang asida mi kya lekhidapata natana mal sang kaya masu amang atathoke amade district semkhibagi matangda marik sumba wafam thamke chief minister na makhatarana ethnic line da boundary khaidoknaba yaure Nouna district semkhiba amade boundary gi matang se irai laiba oiroi hiram sig matangda members sing amade civil society organization sing punna khanaminaba mathau taisu haike amoramda hayeng pangthokadriba thoba singge ningsing numit august 6 lak amade lak liba august 15 da pangthokadriba india ke independence day ga mari lainana bjp gi thongme singna lamtu sengba amade yumthong khuding india ge machu ohum gi firal thenabagi campaign haukraba matungda ngase manipur gi chief minister n birena luchingduna kangla gi western gate laipa maidingun narasingha ge mitam sengdokrai chief minister masamagna Kayak season aduna karaga mitamadu sengdokhe paumi singda wangladuna chief minister na hai iraiba iram damgi damakta thawaina ponthapi khraba ipai pusingi mafamda haikat lekat tamduna ikai khonba utpadana tana august 15 da pangthokudrba india ge independence day ga mari lainana thauram pareng pangthoknaba bjp ge thongmi sing loina sem saba loirei miyamna su saruk yabiu haike 13 august amana 15 august siga mari lainana akhu bushing Laibak shi da wada kathokraba aikoi state shi da wada party din de gi mang da su kathokriba mayam adui mayam du boi koi ngasi Bharatiya Janata Party ki karyakata puna makta mafam da district khuli makta leiba ipai pu sing ni sing khubonda leisu katpa sengkokpa dubanan da do ko loina pak sana ngasi dawe adu loina 13 august ko khadena celebration ka bani loina 15 august har ghar tiranga Adugumba, honorable Prime Minister Modi ji, nationalism, ekta Bharat, strong Bharat. Strong Bharat le रहे थे, strong Manipur le, strong Manipur le रहे थे, strong Bharat ले रहे. मधुगी, बहुत तो दे कोई कार्यक्रम में हम पुनः मांग, कोई नाराज देखिए हो रहे, कोई 15 बाबू ले तो सब जगह नहीं, मैं हम Manipur में हम पुनः मुझे सब जा view है ना, ऐसे साइकिल से या